ngarang makshi Bharatiya Janata Party ki MLA se oibiriba spokesperson Shri K.H. Ibomchana Manipur Pradesh Congress Committee amasung All India Congress Committee ki ijat chokngai oiba wafam khar phongdokhibadugi awai akhum tawbati nachade Manipur ta thoiba achauba issue mayam asi solution poraknanabagi matangdi khananainade haiba ekoi loinamak tajare aikoina due respect to my peoples Manipur gi jawrapa lakh kuthramuki praja mifam miyam da so aikoina awai akhum tawbagi khudong chabadu nachate tangai phadana aran ma wafam khara hairakpadu madu lali chumdabani haibasimadi phongdokpham thokpagi tangai phadana ngasigi press briefing asi kaujabani ahamba maktada Manipur Pradesh Congress Committee gi legal department ki chairman ama oina loina na Manipur Pradesh Congress Committee ki spokesperson ki role oina ai thamjage ngarang si social media aduga print and electronics media da wafam khara phongdokhibadugi tangai phadana sengdokpham thokpa saruk ahanba chapter oina Manipur Pradesh Congress Committee amasung All India Congress Committee di wakai subana chade wakai amatta aikoigi maikaidagi thamgiba leite tangai phadana aranba thabak tawrokpa singda sengdokpiba chumthokpiba amasung takpibagi mawongda aikoi hangatjabani is not the order is a suggestion and the rectification of their duties and the roles ses hengna hairabada Manipur da hojik thoiba thogdok wathok amasung irang singsi gi matangda Congress Party na wakai sudana sangthanaba tawdana lei haibase masi absolutely aikoi yaningde deny towe we deny that the statement of the spokesperson of the BJP respected MLA K.H. Ibomchana wakai haibasibu karino haibasimak mahak understood tawdaba mali nauna karpa MLA gi sintha karino khangdabasu mali maramdi Manipur da inflation drug atai hiram kayana Manipur da yamna mayok nariba awabasing asibu khardar wadabasu kok nadaba haidana house committee ama inquiry tognanabagi damakta assembly da semgiba ekoi pumnamuna khangi tai ui under the name and the style of the influx of illegal immigrants and the unnatural growth of new villages in the state of Manipur. Heading Shimak Committee Shigi Maming Shimak Yam Tagat Ngai Oi. Aikoi Praja La Kuntra Sigida Makta Amna Maruba Committee Ni Haibase we do accept and Aikoina Taze believe that committee asina afaba thabak tawr kani haibase influx of illegal immigrants haibase nation namada yam chawba mayok naba bolum amani haba adugi mathatuda mu anau bahana khun leiram daba laikai leiram daba kaya ama nauna growth tawrokpa masi yam laibak thiba thodok ni masibu yengjen si haibagi damakta mi kunna chaba committee ma semeo mi kunsigi manungda MLA Tarani Thoini, Aduga official remainings are all the officials of the Manipur State Legislative Assembly. Masidesida, Ikai Kunazariba, Aikoigi Minister Awangu Niumaina, Chairman Oibini, Ahanba Constitute Tauraba Committee, Ashina, meeting Ama Tarik Kunda Pamsi Haidana. Go well. Tagat ngaini. Aikoigi Manipur ki thodo wathok pumnamaki committee di semi function di amat ngasibaw tawdri peace committee semi governor chairman oraga no doubt. Jay na balaite semi adugo members singu khangi ga khangde ga yawning de ga natarga isa taami ga taamde ga aina. Yamna mawong chumna mawong taana committee se sembagi mamidi iu ude committee se constitute metai. Manipur ruling party Shri Kai Khunajariba Aikoigi Mananiya Shri Birenji Ikai Khunajariba Loina na Ingrazidana respected Chief Minister of Manipur Wahai khara soibase moi di thana ta ga yam phan bagi chatne bi ma lei ai mayek sengna haijage Bharatiya Janata Party gi di Mananiya
Shri Biren Ji Mui Kangbushna Shemba Committee Sing constitute Tauraba Matunda function, roles, and the duties. Pang Pang which I could Prazamu Ude Maramaduna I could the influx of the illegal immigrants and the unnecessary growth of new villages in the state of Manipur committee well, we welcome, warmly welcome. Mogi role and the duty to Jawragadi, Yamdrabada Hojik, Tataraga, Mangaga, Pluski, Wato, at least minimize the Ugani, Chanti, Kongchet, the Changelakani, Hibase, we do believe. Ashiki Matanga says it. Tarik Kunda Pamba meeting adu. Congress ki MLA na mapanda legi pategi yay thoy hedina ngarang makki statement aduda spokesperson ikai khunajari bachina haigri ba wafam ache parajamiyam na lana ugini madu natte tarik kunda meeting nama pangthokani haibaki notice ase thangnaban mit tarik taraga mapanda reason namata pidana meeting asi yay thoy haidana notice am thoy kari gumba tarik tarama pan gi notice ti thom darbagadi tarik kun gi meeting ji soidana pangtho angani haibagi akoi thajabani asi gumba thajaba meeting asi da kari gumba kharti soidana khanagani haibase masi yam chummaba lengba yaroi laba wafam dune ba adu kari gumba maram amatta pidana tarik kunda tawudaba meeting du tarik taraga mapanda region amatta pidana yay thoy haidana notice ama thoi adu eragadi spokesperson oibiriba MLA ki ibomcha masasu ausi committee asigi member ne ba ma khangdaba jala asigumba chayet khoyetnaba mathong maram hek khangdabagi chatna loncha sing asigi Manipur da laingak piriba ruling party sigi maikei degi yamna phongna hek uthokpase very unfortunate matung ina amasung further tungala kadaba thoram singdi mayek sengna chumna amasung khangna there are some law of meeting haibasi layaba procedure of the meeting haibasi layaba ai ba oina laite hadina mari amu yelakpa yai convention oina lay masigi chatna loncha che aikoi miyam pumnamna khangyamgani meeting ma tawba tarabati presiding officer president haiba ma thamgani amadudagi thauram singdu pathoknaba ngangthoknaba thauram pareng adu chathanabaidamakta speaker ama laigani masi chatna lonchatni asigumba singche ngakna chatpiba darkar oi haibase ai ahanba chapter asida phongdokjage siri spokesperson maniniya siri KH Ibomcha ji mayek sengna procedure 9 na thabak tawbiu yaithokhraba meeting ama notification ama mapa laipak ta chathok hibdegi congress ki members sing lak tabde yithoi kan pangai haijina bache tawnagumsi aiko yam kan ngang buchu nungaite yam kan ngangman badegi aiko si lana mioi manipur ki praja pumna makna lana chatkhiba yabado aiko su yam section jana aiko hona jabani congress na yang sang thanaba wakai tawduna leire haibasi mak ai hangachage madu withdraw tawbiyo Manipur ki yamna likna amasung yam tangjana aikoi manga member lejai aikoi ki member manga asina Manipur da shanti porak nanabagi hanna sarkar da haijai chachai nomjai moi mana sukta tasina deba handa assembly da su aikoi na kariguma khara munna khanasi aikoi yangkhai muksina khanaraga Manipur solution porak nabadi haibasida ikai khunajariba speaker na nawa logde haibagi mawong lomda chathagibadagi adu oiragadi haidana on behalf of the people 30 lakhs ki mahut sillaga aikhoina ngangmuda su tabiroidaba oiragadi khanabada aikhoibu yahon ba pambidabagi mawong oiragadi haibagi aikoi workout togi unfortunate haijage laibak thibini khanna naina si haibada aina haijabada chachabada yaraktraga sum mathun nap leidro haibagi wangangon khara miyamna hainaba tai aina haibana chade manamdi aikhoina tawriba thabak pumnamakse irang sang thanaba natte irang loisananabane haba kana gumba singa hainaba su lei aikoi ikai khumnajeriba chief minister na shanti la hairadi he haigibagi pangkan kanaba matam natabada yam tienna manungda
मिसी मिना थोई बोम तो बेत चलाइरपगी वाथोक से हंजन हंजन अखोई थेंगनगरे अखोई हंजन हंजन उगरे अतो माई शांति से अखोई कुपना सुम थीबदा करम शांतिनो आत्मा शांतिरा ओम शांतिरा अखोई भाव तांगमदेब अहिंग मीना नुंगाइने हिंगना ओम शांतिनी असीब मीना इंगना चिंगना लेहिबदुना आत्मा शांतिनी करम शांतिनो हाइबदुदि आई फोंदोकजरोय येंबिरिब ताबिरिब पुनमना खनबियु अखोई माननीय बीरेन जी चीफ मिनिस्टर ना फोंदोकबिबदा ओम शांति की लंबी रोम द चकनब होनसी हाइबचिना आई खोइरमदना हाइजबनी हंगचबनी वाथोक ओइरके तौबदा नमफुदा ओइहन हिदरब वाफम अमा तंगाई फदना पंजरमगे अखोई हौजी हौजी नॉर्थ ईस्टर्न दा मोगी NEC की ऑफिशियल सिंह ड्राफ्ट तौबदा चीफ स्टेट ऑफ मणिपुर हाइब वाहैमा हापचल्ले मधु अखोई मणिपुर सरकार हेक खंबगा नोंगानबगा मधु चुमथोकदबनी हाइबदगी चुमथोखरे हाइ मसी अखोई गुंबा मियोय खरददी याम नुंगाई हंदे नामाइदा खुपांग थाजनगरगा सोइगरे हाइरगा टेसनबा याबा पोट नतेबा अचौबै इशूनी मयाम पुनमना खंगी मणिपुर कुकी हाइबसे लेरमदे लेरमीबा वारी सिंगदि छासनबनी हाइबसे मियाम पुनम अखंग हाइ पुनमना इलेक्ट्रॉनिक्स मीडिया की डिस्कशन दा अदगी करी करीनो प्रोग्राम सिंग याम खना नैनगरे खोंगसाई खुनसाई हाइबदि लेरमी थादौ होय पाइते होय गायना खरा हाय चिन कुकी हाइबसिदि लेरमदे कायबसु पंगाई हाय अदुबु मणिपुर दा चिन कुकी की स्टेट हाइदनगा सेमजन साजलकपसिदि मसिदि तौगे यावना तौबा मानबा प्रजा अखोइगी मित थम थापचन बिगनु हाइबा वाफम सिंतंग आई थमजनिंगदना आई वाफम से तंगाई फदना यामना पनिंगमनगिदना पनबनी सेमजन साजनबा ओइदबा पादबा हाइबसे नो मोर लास्टिंग अचुंबदी मईदी फीनि कुपा यारोय अदुम चुंदना लेगनी मईदा फी कुपदा दुम चाखेरकनी लाइक दैट मणिपुर की ओइदबा पादबा सिंगसिदा सौगत्तना सेमगत्तना सागत्तना लैंगाना सौजल्लगा सुम लैरिबसे मसी मणिपुर दा अखोई इकाई खुमनजरिबा चीफ मिनिस्टर अमसुंग मागा लोइनरिबा कैबिनेट मिनिस्टर सिंग तोइना तोइना हाय मणिपुर दा अमसुंग भारत दा क्रिमिनल लॉ अहुम पुथोए हानगी पृथ्वी की ममिंग चतखरबा ब्रिटिश सिजिनरब लॉ सिंगदो रिपील तौखरे मुथतखरे अनौबा क्रिमिनल लॉ अहुम अखोइना भारत चलाइरे जुलाई की तारीख अमदगी अदुगुम लाइरिक तो बीइंग ए प्रैक्टिशनर लॉयर मोइना पारुबदा हौजिक हौजिक चीफ मिनिस्टर बीरेन जी की लैंगाक अमसुंग मागा लोइनरिबा श्रीमती शारदा देवी प्रेसिडेंट भारतीय जनता पार्टी अमसुंग मागा लोइनरिबा सिंगसे हंदक मोइना पुथोरइबा लॉ BNS की सेक्शन 152 की मखादा लोयमक बुक तौरगा मोइसे कस्टडी दा थंबा याबा आइन में यावेबा सिगुंबा आइन से मोइना चटनदे उसन्नदे येंगसन्नदे अदुरगदी being a people of the Manipur are requested to DGP Char DGP you must take FIR against the BJP led by Srimati Sharda Devi and the government of Manipur led by the Shri respected and Biren Ji Madamdi Makoina Pongna Amasung Aiba Wangang Shangangda 152 section BNS की मखादा मखोई बुक तौरगा जेल थमोइदबगी वाफम अमत लेते मरम मदुना बीइंग ए कांग्रेस आई अपील यू DGP साहेब register an FIR and book them मरमदी आइन सिना हाइरिसे यूनिटी द सिंगरबा इंटीग्रिटी द सिंगरबा सुया यारोय हाइबनी मसिगा मानरब तौबा आइन म लेरमी ममांग जुलाई की 1 की ममांगदा before 1st July of 2024 sedition haidana under the Indian Penal Code section 124A madugi sedition adudagi hena sathiba interpretation definition neba 152 BNS the yauriche moine puthoiba law do moine sisina deba they never respect the Constitution of India
and they never respect hꯧꯖꯤꯛ existing law mayamsi chatnade masi very shameful being a lawyer akhodi yam nungaite yam ikaijai we must respect the Indian Constitution and under the provision of the Indian Constitution akhoi law mayam ain mayam se section mayam se respect tausi natragadi we never forward our state our people Manipurda hꯧꯖꯤꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯏꯔꯥꯡ ꯄꯨꯝꯅꯃꯛꯁꯦ ꯅꯦꯝꯊꯅꯕꯒꯤꯗꯃꯛꯇ ꯁꯪꯗꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯕꯒꯤꯗꯃꯛꯇ we the Manipur Pradesh Congress Committee Karmi amona we stand for shanti tangdu leitaba aikhoina da haudoga mona yabidaba moina haudora ibisingduna shanti wasina atma shanti wa ta haudora badana why should we aikhoina moida mateng pangbada khudong chadaba khara leibaduna khanja khanjinnabagi wani my dear friends aikhoi shanti pamde haiba mi amat leiroi ahau chanindaba nungai nindaba mi amatta taibang mapok sida leite therefore Manipur Congress Committee ki president gina karmi pumnamakna aikoi tangdu leitana leiningi nungai ne leiningi ahau chaningi katu karan tauraga shanti irang ase changthananabagi wakai amatta sugiba leite aikoi madugi wakai sunanabagi matam su leite aikoi gi chiliba ithaudi progress develop amasung peace haiba wakhalon asida matam chuppada Congress Committee amasung karmi pumnamangna chetna thajaba thamjari haibisi media gi mamangda wafam kharasi thamjaraga mayam pumnamapu amukka hana thagachari